Manipur ge hojik oiriba phibam asida India ge patriotism amasung national unity saganaba Yumthong Khudingda India ge Phiral Thetpagi Thouram asi Manipur da pangthokpagi Wahanthok Leite haina kokomina phongdorli iramasi ge matang da kokomi ge IPR subcommittee ge convener na thadorpa cherol mana hai kumjali singani kurumdo ge megi tang hum da ge sin kuki narco terrorist singna season aduna satharli ba India ge aron ba lalong asida misam kayagi punsi pikhamna krai loinana kaya amana masa masa gi mayunda hanjin bangamdana ngasi power relief camp sing da sange phamloduna punsi leli oiriba phibam asida India ge patriotism amasung national unity saganab gi damak pangthokadoriba har ghar tiranga asi Manipur da pangthokpagi Wahanthok leitaba maramna Manipur miyamna har ghar tiranga asida saruk yapam thokte serol asina makha taraduna maite miyamna hojik national highway singda satpa phangdabagi mathakta singya tamyada leiriba aikhogi lawpham singda law uba ngamdrei maite singasi masagi maramdamda khongkut punsinduna hingba punsi mahing amada sahi ahum hena lerakli maitai singbuna khut punsilaga thamba aduga kuki singna maning tamna thadolaga misam yam yelhomi singda khut thanbagi thongasi India gi thausinda sathan bane habasi lotpa yarori daba wafamni ngasi aikhogi misam yam aki tujungba yaudana maning tamna himbagi hak phangdri Indian citizen ama oina constitution na piriba fundamental rights sing phangba ngamdana leiribani aikhogi misam yam ngayok sapu amada hingba punsi ama maduga pangkhak oiri hariba singasi India lengang na masagi citizen singi tawpham thokpa amadi lokhatpham thokpa logi thabak sing lokhatabana nongmonomugi phibam soksilakli bani kokomina sahi ahum helaklaba irang asida state amadi central lengakta kayar khana warushin puraknaba taknarga lakhi adubu samung matunda pena khomaga pangkhak oina lengak animangna tasin usinadana ona tainaba thabak sing tawduna leithokli masina takpadi tawgi yauna tawriba India gi aronma lalong asina laptabadagi irang asi adumak sangthana leirakpani kokomina hainingbadi ngasi aikhoigi miyamna leiriba phibam amadi IDP singi awaba kya sigi marakta India gi flag singkhatpam thokpra na targana amu Phiral oina singkhatpam thokpra haibisini kokomi gi oinadi amu Phiral singkhatpam thoi haina khanba maramna miyamna su amu Phiral oina singkhatmena si haina appeal torokli